Security force na lamsang isigi manung chana LEIBA LAMDENG da THIBA HUMBAGI THABAK CHATHANABA HOTNARAKPADA Khul Ngaklibi Meira Paibi Shing Muknabadagi Meira Paibi Ashok Apan Nangduna Laikannakhre HAIRI Ngarang ahing pungama kare helakpa duwaida thokiba thodok adu yaningdaba phongdoktuna ngasi LAMDENG maikegi Meira Paibi Shing na wakat khongjang sangsinkre wakat khongjang adu da saru yakibi Meira Paibi Thangjam Jamuna Kaubi amana phongtorakpagi matungina ngarang ahing security force singi gari humfutara rom iroi sembadagi LAMDENG solid west tamna changlaki security force sing aduga LAMDENG awang laikai chingmaida Meira thoktuna LEIBA ima singa muknarakpadagi security force singna tear gas amadi smoke cell sing kapsin bada nupi mari Ashok Apan Nangduna rims hospital da Laikannakhi Khul Ngaklibi ima singda khut thaba yaningde irang asina maram oiragal Khul Ngaklibi singbu leingakna sagatpagi mahuta thawoina onsinba simak laibak thibani haina mahangna makataki ngasi mai holam pok tholiba irai ka iramdangi isa isung mayam na Khul Ngaklibi sing asibudana onjan dana tanan phabiba jingdana makhutna mi hale hajana mobile da message thadokdana phongdorpa sing asibuna ena phaga ngasi bokba kari action la khotpiribage ase akhoi yajaningde